Committee on Tribal Unity Kotu na NIS2 Imphal Dimapur labida kaukiba 24 hours shutdown handokre hare. Curfew thugaiduna nomai lake tauba taruk phare hare. Manipur police na hangang police station ki manung sanba ahalup makhale kai da curfew thugaiduna police personnel dagi nomai lake tauba da chenabani haiba taruk phare haina police ki cherol da hare. Phagalaba mi sing adudi yangoijam Rosis Singh sahi kulumdoi mangsa tabam David Singh sahi kunmathoi pangambam Nibas Maitei sahi kunithoi laitonjam Roman Singh sahi kunithoi phairenjam Tony sahi kunmathoi amadi ningthaujam Dinesh ni hare. State Force the attack torakhre hare. State Police Manipur Rifles amasung IRB gi apunba team leiriba ngarang numidang Kanglatongbi Hindi High School Santipur da leba post da Kuki lalowa singna nomai kapsinduna attack torakhre hare. Press na phangba pau gi matungina ngarang numidang pung 13 makharom taba da Kuki lalowa singna satharakiba attack adu da State Force ki maikai da su hallaga kapkhe nakalani gi marakta ahingnong yai matung phawba khothona khe aduma pu haujiki oina State Force ki maikai da sopan yaukhi de hare. Panba yai Kanglatongbi Manipurda nahanumidang numai kapa ki thodo amada Kuki nupa ama sokhiba leirabani thodo adugi mayakta kotuna NIS2 da ngarang aheng nungyai dagi laukthokiba pungkun mari ki total shutdown adugi mangloinana Kuki lalhobo singna State Force ki mathakta attack adu satharakibani haire. Relic camp ta leibi angang sibagi yanaba porakhre haire. Thasagi mangada thiba khangkhidraba matung mathangi numit April 3 ki ayu anganbada singjamai thong makhada asiba haksang oina Pangkibagi matangda Family Committee akampa Relic Camp amasung Manipur Government gi marakta yanaba porakhre haina Family Committee gi co-convener gi serol amana haide. State Government gi maikai gi General Laisram Langamba sahi kuntra apokpa Elbir Singbu phakibaga loinana mahaki mathakta ain gi oiba chapchaba cherak pigani haina thajaba pirakpadagi wakat mi phamduna chatharamba khongjang adu garangdagi handokle haide. Laikhidrabigi aroiba mathau mangam ngasi April gi tarada pangthokpada yanakibaga loinana laikhidraba angangsigi aroiba mathau mangam asida miyamna saruk yabiu haide. Ayuk pung mangadagi mapan phawba curfew komthokre hare. Bestupur district ki Tronglaubi gi thaudoki matungda oirakiba law and order gi phibam yeglaga Tampaki district singda BNSS ki section 163 gi makhara thamkiba athingba curfew adu ngasi yukpung mangadagi ayukpung mapan phawba komthoklagani haina phongdorakhre. Imphal East, Imphal West, Thawbal, Bisnupur amasung Kaksing district ki district magistrate singna thokpa tongan-tonganba order gi matungina thasigi tareta thokiba order no district sing asida BNSS ki section 163 gi makhada thamkiba athingba adu miyamna thengnariba khudongchadaba kya adu yenglaga oina komthokle haina phongdorakhibane. Haujik ngahaki mamangda Chief Minister Yumnam Khemsan Senapati District Headquarter ki damak kangpokpi phawraga chatpa haukhre chahi ahum gi matungda CM amana NIS2 phawraga chatpa mahana hanba oire hade. Film star RK Kaikunuju mahaki puningi warol thamlakhre madudi Manipur se kara amatana kanbangam loi aikhoi mayamna kangadabane mayam punna Manipur kanminase mayam punna maku khorumjari haina RK Kaikuna social media da thagalakle. Kotu na Maitei maral sijilabasu police na asengba wafam sabak phaglakle Santipur sokibadu police na kapada oiramle hari. Gamgi phai manaki Santipur da Kuki ama nongmena kaptuna sohalambagi thaudok kotu na Maitei da taisina bahonarabasu police personnel thom laga sena bahonabada gari khamu yadabagi police na kapada sokpa oiramle kotu gi namthak police na sabak phaglakle. Amaramda Manipur police control room gi serol na hai soklipa mioi ado police person ama thomlam laga sen kibadagi gari khamu yadabagi police na kapada sokpani hari. Thaudo adu nahanumidang pung tararom tabada kangpokpi gi gamgi phai ga tainaba Santipur da Kuki zo mioi ahumgi manungda ama nongmena kablong khibane thaudo adu kotu duna Maitei kholai paibana chathabane haina taisinduna pungkun mari shutdown laukthokibane nongmena kaplam badagi mioi adu oi thangba pambom da soke loinana mahakpu kangpokpi hospital da puduna nongmai maru adu laukthokhibaga loinana mioi adugi phibam thoina nuksa theningai oidre haire. NIA gi timna Tronglaubi gi thaudok thokpham da yengsin khre angang ani sian khiba bom gi projectile sing thijin gadawri anakpadagi neklaga kaphan khibra haina singnari haire. Bisnupur district ki Tronglaubi da yumda bom kap sinduna pokhai hanbada angani laikhidaba amasung apopi mamabuna sathina sohan khiba thaudok National Investigation Agency NIA da thiganaba sinakhre haina Home Ministry gi official na phongdok khibaga loinana ngarang NIA gi timmama yoraklam lei
ngarang nongtil pung ani makharom tabada NIA ge tematun tronglaubi gi bom pokhai kheba imung adu da laktuni jengsin baga loinana thaudo adu gi matangda spot verification chathaba haukhre amarom dara anga ani sian kheba thaudok ta pokhai kheba bom gi projectile singi matangda thigat kadori haire pawge lekhun singna hai ngarang nongtil pung ani makharom tabada National Investigation Agency NIA gi miyoi mangana saba tem ama Superintendent of Police Bisnupur T.A. Shankar Dev kaloinana angang ani laikhidaba mafam adu da thunglakhe thaudo adu gi matangda imung manung gi miyoi sing unaduna wari sanabaga loinana bom pokhai khiba ka da changduna spot verification chathaki haire tungda RPG phangkhiba mafam adu da chatuna yengsin khibaga loinana numit adu da khoisaunaraba miyamna ama ata thohan khiba gelmol amasung oksong bung manaki CRPF post chatuna yengsin ki haire amarom de India Express na report tawbagi matungena Bisnupur district ki tronglaubi awang lekai da lebe yumda pokhai duna angang ani sian khiba amasung apokpi mamabuna sohan khiba thodo adu da pokhai khiba bom adu gi projectile singi matang da thijilagani hairi pawge lekhun singna paladuna report aduna hai bom adu yamna nakpa mafam dagi kalakwa oigani thajabana pokhai badu da local elements sing yawbra haba wafam thigat kani khunna du maitaina khundaba tampa amasung kuki na khundaba singi taina pham da leibani amasung awaba nangliba sina maitai phuruki miyoini thodok thokpa numeda du thokleba mafam adu dagi panglap laptana pokhai drba sel amasung launcher ama police na phangbangam khi amasung madugi matang da thijinba matam da launcher adu local da saba oirabasu RPG cell adu di military grade ni haiba khanglei cell asi sing amasung tamgi khulai paiba singna sijinaba oibana kanagumba lamdam adugi miyoi sing neklaga kaphan khibra haibagi wafam thongna rakle aina security na singnaba phongdorakle haide nongyai matung da thokiba thodo adu da chahi manga ge angang amaga thamanga khakta ngairiba machan nupi ga laikidabane amasung mamabuna phibam thina soktuna ras medicity da laikanaribane thodo adu gi matung tarakpada khoi saunaraba miyam gi ihauda CRPF ki amta thomjinbada security na kap thorakiba nongmai maruna panbadagi miyoi ahum laikhidabagi thodok laikhrabane security establishment officer amana phongdorakpada thodo adu gi matangda ahanbagi oina thijinbada cell adu chingdagi kablakpanate anakpo mafamdagi kablakpani haiba khangbang amlei thodo adu gi matangda manak nakpada leiba miyoi kharadu wahang pahong tawba leire phangliba military grade cell adu kumja 2023 gi May 3 dagi haurakliba irang asigi matungda sing amasung tamda sijinaba thengnari haide group sing asigi marakta madu connect tawraga sinaduna attack adu satha halamba oiramba su yai haire officer singna hai singi lamda su lenga ka sesfair sana daba Kuki militant singi manungda United Kuki National Army asi yauri adu moina mag UK ne na di thodo adu da makhoi senabagi wafam leite haina sengdokhiba laikhrei panba yabdi yumsa kaisa numita UK ne gi singnaba kadar ahum kani kilogram 21.19 senoin lupa lesing kun ga sama AK-47 rifle ama amasung pistol ama amasung marusing phakhiba laikhrabane case ase NIA da thiganaba chingnare haina Home Ministry gi official na phongdokhiba laikibane amarom da Chief Minister Khemchana su thodo adu da chenaba sing hengna natraga sina puthokani haina laukthokhiba loidana laithak laikhadagi security sing sijinaduna paksana operation chathaba haure haina phongdokhibane lenga ke office sing solon sindona khongjang sankre hari Committee Against Manipur Census 2026 Khundrakpam AC Challenger Youth of Khundrakpam AC Village Protection Force Khundrakpam AC Khundrakpam Kendra Youth Organization Khundrakpam Kendra Development Committee Khundrakpam AC amade Peace Development and Coordinating Committee Khundrakpam AC na punna khusamnaduna SDC Sawambung Forest Office Pangai SDO Sawambung Forest Office Sawambung amade District Level Fish Set Farm Pangai gi Office sing Solon Sinkre Khongjang asiga mari lenana wangangloi ori James le sangthem na phongdokhibada demand kaya taksinduna lenga ke office solon sinbagi khongjang asi sangsinbane tronglaubi mi hat kamari lena JC amadi kokomina sangsileba khongjang da suma pungphana sawgali haike Karambam bom no police na khangpham thui haina bimol na phongdokhre April 3 ke hinga tronglaubi da attack tawduna pikliba angangani hat kiba mamana sohan kiba du da sijina kiba bom adu karamba makhal gi bom no haiba police na khangpham thui haina Inner Manipur gi MP Dr. Bimola Kojam na phongdokhle mana makha tar du na pukhai kiba bom adu projectile la natraga IED ra haibadu police na miyam da khanghanpham thui haina MPS na thadropo serolama da phongdorakle Nongmai maruna khet kibani thajaba miyoi ani laikanakhre haidi
ngarang numitang pung nipan ga minute kulum tarak pada yaripokta ipan thabagi thoram ama yawroraga mayumda halakiba miyoi ani sakhangdaba kharana nomaina kablambadagi makokta khetkibani haina thajabaga loirana wakhal taadana iril bungi mafam amada leirambadagi police na lakhalaga Rajmedi city da laikanakre miyoi ani do nomai bungi purana Rajbari dagi Nandai Bamroki chahi kontramapan apokpa and Indrajit amasung Bamon Kampu Mayalekai dagi atopam Heroji chahi nipu apokpa ingoni thawdosigi matangda police na case ama lokhale haide Lisipriana Santi Hanjalibasi kadaidano haina Prime Minister da thamoi shokna hangkhre India के प्राइम मिनिस्टर नरेंद्र मोदी दा महाक अमदी महाक की गवर्नमेंट स्टेटस से शांति हंजिल हारिबा से कदाइदनो हाइबा वहां हांगलदुना शांति हंजिल हारिबा वाफम अदु ननसेंस ओइबा वांगांगनि हाइना क्लाइमेट एक्टिविस्ट लिसिप्रिया कांगुजम दा थमो शौना पेंदबा फोंदोखरै वाफम असे लिसिप्रिया ना महाक के ऑफिशियल फेसबुक अकाउंट दगे प्राइम मिनिस्टर नरेंद्र मोदी दा टेक तौरगा थागलखिबा अतेनबा वीडियो रिलीज अमदा फोंदोरखिबने मालेम दा मसक खंगनारबा क्लाइमेट एक्टिविस्ट असना त्रोंलाउबी के थौदोक थोक मतुंगदा थागलखिबा महाक वीडियो मतेसे हौजिक सोशल मीडिया प्लेटफॉर्म सिंद वायरल ओइबता नतना महाना ममितगी मपिता न थमलखिबा वाफम असि तोंगान तोंगानबा नेशनल मीडिया के ऑफिशियल पेज अमदि चैनल कियादसु फोंदोगनरक्ले थासिगी तरेट की नुमिदांग दा थागलखिबा वीडियो मतेक अदुगी खुथांग दा लिसिप्रियाना प्राइम मिनिस्टर दा हाई नमस्ते मोदी जी अखोइकी ऑनरेबल प्राइम मिनिस्टर ऑफ इंडिया नहांग मणिपुर दा ngasi करी थोई खंगलबरा नंगना स्टेट असि शांति लेरे पीस लेरे हाइबदाई थोकलिबा थौदो असि करिनो कदाइनो शांति नंग अमदि नंगी गवर्नमेंट फोंदोकलिबा असि करंबा नॉनसेंस की वंगांगनो ngasi di mama ama sokle mahaki masa anigi mathoi mangle kuki militant खुत्ता पिकलिबा आंगांग अनिगी पुंसी पिखमनरे ngasi दुगुंबा अमंबा अमा सांगलबा अमंबा नुमिदांग पांखक ओइरबा फिबमदा मणिपुर न लेरे नंगना वायलेंस लोइरे हाइबदाई लोइरिबसि कदाइनो अखोइगी शांति कदाइनो हौजुक फावबा करिगे अखोइगी मियामगी पुंसी मांगले हौजुक सु करिगे आंगांग सिंगना इशू असिगी सैथेंग नंगले अखोइ करिसु लांजदबा विक्टिम सिंगने अखोइगी मियाम नाहक अमदि नाहकि गवर्नमेंट की मायकता करिगुंबा अमता तौबा लैते करिगिदमक अखोइना सैथेंग हौजुक फावबा फंगलिबनो करिगिदमक मखोइना मणिपुर की मियामबु अतमना हालिबनो ngasi kuki militant singna yumda rocket missile kapsilaga haliba angang animak mama gi mathada leijariba ngakta ne masi nahak taba ngamlibra rocket missile adusu Indian Army gi KM gi somna ge kilometer amarom tamaglapa mafamdane leiriba Indian Army sing adu kaidoraga leiribano makoi tumlaga leibra masigi rule asi karino rule na miyambu amadi leba sugi citizen khudimok pu ngak sengadabani nang nai khoibu India gi citizen ne India gi state amani khallabade khoi gi protection kadaino nang nai khoibu India gi saru amani khandabra karigidamak nonsense usit ki wangang ngang libano haina pendaba wafam ke ase climate activist asina Prime Minister Narendra Modi gi mafam da phongdokhibani haide ex graciana asiba hingar hanba yabada te senaba mioi numit mangani gi manung da phabiyo haina loidamna phongdorakhre Manipur sarkar na ex gracia pi gani haina lauthokliba doi khodi sel pamde sel na asiba mioi amuk hingar hanba yabana te madugi mohota mahaki masu ani hat pamadi mamau bu sokhan bada senaba mioi sik numit mangani gi manung da phabiyo haina tronglaubi thaudoki victim gi imung manungna lainga ki puning singsilakle ngarang Rajmedi city da pawmi singa akhanana unabagi thoram amada haukiba April 3 ki nongyai matung pung ama helak da tronglaubi awang lekai da kuki terrorist na bomb ge attack sa tharak pada lai khidraba angang aniki mabok oinam ongbi loidamna sarkar na ex gracia gi senpham mayam ama piduna su mangkhraba mahaki masu anigi mahot sinba yaga da banate ibung manung gi apamadi masu ani hat pada senaba mioi numit mangani gi manung da phagatuna sarkar ama leiri matung da siguma thaudo atopa imung da thokhalaro habadu utpaduni haike makhata na loidam gi maikai gi mahaki mamau oinam ongbi binita bomb ge attack atata masa ni kanba ngamahodre haba khangle masina maram oirega hospital da layeng duna leibagi mahut macha anigi matung induna seasoning le harakpadagi hospital gi layeng leba doctor singna tumna ba hira kapsinduna thamli haina thamoi shokna phongdorakhe u telakpadagi CRPF ama sire Jharkhand की West Singhabum district da sitkiba nong nuksit amagi manungda u pambi ama tektuna mahaki mathakta tasilakpadagi CRPF Cobra unit ki jawan ama sikhre haina police na ngarang phongdorakhre police official amana phongdokpa matugina thaudo adu ngarang numidang West Singhabum district ki saranda forest ki Babudera area da leiba CRPF camp ta thokibani laikhidraba jawan adu ki maming Rakesh Kumar kawi haina phongdokladuna mahana haike u pambi tektuna tasilakpadu da Kumar makokta arubo phibam da sopaga loinana ngara helicopter na Ranchi hospital amada puki adubu mahak laikanaba ngamdana siki haina official duna phongdokhe